Akashvani Imphal Nayani Devi ne pau pajari ahanbada maru oiba pau Mukhyamantri Nongthombam Biren Singna Raija asigi naharol singna sanabada thawai yausinduna nisadagi lapna lainaba apil tauri Leibaki yumthong khudingda jatigi machu ahumgi phiral pai hanbagi har ghar tiranga campaign Manipurda sumai pangthoknaba akanba thabak lokhatle Ningtam numit palangi mangoinana security force na raija sigi mafam kayada section thorang sing lokhatli amasung laibak asida hujik phawbada covid ki vaccine dose koti chani sumna taret lakni phumanga hena kapkhre Mukhyamantri Nongthombam Biren Singnangasi Bishnupur Jilla ki Maibam Lord Pachingdagi Har Ghar Tiranga Mega Marathon Lisingani Kunithoi Lamthakre BJP Manipur Pradesh na Hinduna Pangthokiba Marathon adu Laibak asina Ning Tamlakpa Chahi Humphudra Manga Surakpa Azadi ka Amrit Mahotsav Palan Thaurangwa Mari Lainana Pangthokpani Thauram aduda Mukhyamantri Nongthombam Biren Singna Inkhalak Libana Hasingna Masana Pamjaba Masana Amamam Sanaduna Nisadagi Lapna Lainaba Amasung Laibak Asigi Mingchat Puraknaba Apil Tauke Mukhyamantri na Hai Pradhanmantri Narendra Modi gi lamjing makhada apunba Bharat amasung mapangal kanba Bharat chemnaba pandamda sarkarna makhal makagi thaurang kaya leptana paikhatli Laibak asida lairaba kokhanabagi pandamda yung kai sabiba amasung ana layangbada sarkarna tingbang pibagi scheme kaya chatnari Mukhyamantri na Hai tha sigi tara humdoi tara manga phawa raija asigi yumthong khudingda jati gi machu ahumgi phiral paihanduna miyamda laibak asigi apunbagi wakalon phawhannaba sarkarna thaurang tauri Manipur buning khatam hannaba hotnakhiba athauba sing amasung ning tamba ngaknabagi dama British ki officer sing hatkhiba athauba kayagi maphamda raija asigi miyamna ikai khumnaba utkani sahi humuda ga mga Surakpa adu maning khata magi palan sidai koi paksana saruk yari adu gai koi sungsoi soi nei koi Bharatiya Janata Party amadi sarkar na pullaga tai ke tara go doi dagina tai tara ga manga phawba Manipur gi leide yum thong khuding da har ghar tiranga gi campaign makha dai koi piran chungat kani Manipur buning khata amna bagi damakta British ke mayok ta lan thena bada mathoi khakraba adu ga British ki angoba makok Achoba officer mangabo Manipur gi ningkha tambada sinai haidana manga ka hakki wa dugumba leikhidaba thoba kajao nasungba miyoi sindai koi Manipur gi miyana Manipur sarkar na amadi Bharatiya Janata Party na makhoida lai katana Maharaj Kulachandra Digendrajit Anga General Rani Gaideliu haipau jadona nasungba thoba sindai koi lai kalakanda dugumba Martyrs so the Balaba Kilanga sacrifice of Romayan the Sopelation Saranjali Kakani Sanaroili Singani Henbana Saruk Yakiba Mega Marathon adu Imphal gi Kumal Lampak Phawa Chengani Mega Marathon Hodopegi Thoramda BJP Manipur Pradesh ki President A Sarda Devi Raija ki Mantri Singh MLA Singh amasung BJP ki Karyakata Singh Saruk Yakhi Manipur da ngarang nauna mioi kuntaru COVID positive oiba thenakhi raija gi haksel bibhagna tokpa chero lamagi matung ina ngarang COVID ke sample charten ifumanga test tawbada mioi kuntaru positive oikibani ngarang gi oine positive oibagi chang chada 3.5 mangani hairi bamba tam asida mioi ni phuni thoilai jat asidagi naba pharaktuna discharge tawki masi tharaga ujik phawda raija asida laijat asidagi naba phagiba migi majing lak ama lising kuntha tare chama sumna manga sure naba pharakpagi chang Zada Marpudrani Pandasmik Ahumni, Arang Imphal West Tagi Miwe Amalajat Asina Maram Uduna Lake De, Masi Targa, Ujik Pawada Raja Sida, Lajat Asidagi Lake Daba Migi Matsing, Lisingani Zamani Pumatoi Shukre, Hojik Active Care Sani Kuntaruk Lady. Dhane Manjuri University amasung Students for Development Imphal East Manipur Branch Sinduna ngasi Imphal gi Dhane Manjuri University gi campus tha uchara sing thakre Thauram asi upambi amana mioi mari gi punchi kalli haiba wakalon gi makhada leibak asida uchara koti ama thanaba mission gi makhada paikat pani Thauram aduda University asigi Vice Chancellor Professor N Rajmohan Singna hai mioi ba amasung akoi bagi phibam ani gi marakta aphaba mani thamba tangai phade
Mipung khudingmangna u chara sing thaduna malem asi hena phaba amasung leibada nungaiba mafam ama ohenaba honagadabani haina su mahakna makha takhi thauramduda DM College of Arts ki principal Dr. C.S. Shilaramani NIT Imphal gi din Research and Consultation Dr. T.S. Devi nachingba mioi sing saruk yakhi Leibak ki yumthong khuding da jati ki machu ohung ki phiral paihanbagi har ghar tiranga campaign Manipur da sumai pangna pangthok na ba akan ba thabak lokhatle har ghar tiranga tahrom gi saruk ama oina Mukhyamantri Nongthombam Biren gi luang changbam da leibe yum da sunga si jati ki machu ohung ki phiral chingkhat khi tungan bajila singi district administration singna campaign asi mai pak anabage damak akan ba thaurang pai khatle jati gi machu ohung gi phiral paihan bagi campaign asida jila gi zonal education officer singna su campaign asi mai pak anaba tungan ba scheme singda thaurang kaya leptana silli kamjong jila da hujik phauda phiral le sing taruk samri marphu drama thoi yenthokre campaign asida Anganwadi worker amasung helper singsu yumthong khudingi jati gi machu ohungi phiral paihanabagi thaurangda mateng panghangadawri district administration Bisnupuna su hiram asiga mari lainana miyamgi khongchat ama ngarang pangthokre khongchat aduda maheroi singna jati gi machu ohungi phiral paiduna jila adugi moirangda leiba INA complex phawba chatki Ningtam numit palan gi mangoina na security force na lokhatpa section thaurangi saruk amo ina Bisnupur jila gi khuman area da ngarang police na yum changduna thi humbagi thabak chata khre punna yum ni phugi mioi humphudra humdoi amam tang oina verification chata ki adumoina mi pahami pungi paudi leite hairi Bisnupur police ki lokap tagi nanthok tuna chen khiba tangjeng chambal maning lekai dagi mioi ama Thobal police na arong thong manak tagi phare mahake mathakta aingi oba thabak lokhan abagi dama Bisnupur police station da sinakre tabiri ba pawasi Akashbani Imphal dagi ni Leibak asida ujik phawada COVID ki vaccine dose koti chani sumna 8 lakh ni phumanga hena kapkhre Haksel Mantralayna hai ngarang khakta da leibak asida vaccine dose lakh taramari hena kapkhi hujik phawada COVID vaccine ge ahanba dose punna koti chama supna ani lakh taramathoi amasung ani suba dose gina koti marphudraw 2 lakh humphudamathoi hena kapkhre Mantralayna hai punna precaution dose koti taramathoi lakh humphumatohoi hena kapkhre marak asida leibak ki konung Delhi da ngarang coronavirus ke anoba case lisingani chatet kuntaruk thengnakhi Delhi sarkar na hai hokhiba pungkun marida laina asina naba mioi lisingani sumna marphu manga naba pagalakhi aduga mioi tarukna laina asina maram oiduna sikhi hojik Delhi da COVID ke active case lising ni panchani pani phulairi Delhi sarkar na miyam tin mafam singda suksoi choidana mark sum aba ngarang lauthokhi hairiba singak na chataba singda fine oina lupa changma thiangani hairi Shiksha Skill Development amasung Entrepreneurship Mantri Dharmendra Pradhan amasung Youth Affairs amasung Sports Mantri Anurag Thakur nangasi New Delhi da leba Akashbani Bhavan da Yuva Sambat India at lisingani ni phutareta wangangani Youth Affairs amasung Sports ki Rajya Mantri Nishit Pramanik su thauram aduda saruk yagani masida National Youth Awardee sing yauna Youth Delegate Chamri rom saruk yagani thauram asida naha singna jati amasung malemgi thakta tongan ba hiram singi matangda makhoigi wakhalon phongdokna bagi tanja pigani thauram asida naha singi wakhalon thaugatnaba amasung national building da yawhannaba pandamda akhang ai he kayana wangangani aroibada maruoiba paw amu hanna Mukhyamantri Nongthombam Biren singna raija asigi naharol singna sanabada thawai yawsinduna nisadagi lapna lainaba appeal tawri Leibak ke yumthong khudingda jati gi machu ohungi phiral paihanbagi har ghar tiranga campaign Manipur da sumai pakna pangthong aba akan ba thabak lokhatle Ningtam numit palan gi mangoina na security force na raija sigi mafam kaya da section thaurang sing lokhatli amasung leibak asida ujik phawada COVID ki vaccine dose koti chani sumna 8 lakh ni phumanga hena kapkhre pauloi jare